Image Paodam Ming Tabiri Basimbu Yumnam Anuradha Devina Ikonona Kurumzari Housing Maroiba Pauda Manipur Human Rights Commission Housing Toli Barasnitigi Sarang Naba Matanga Pro Bono Case Local Pagaloina Political Parties in the Pakumpirang Naba High Cray Moreda Pradhan Mantri Sram Yogi Mandhant and the National Pension Scheme for Trade and a self-employed person Habisigi Matanga Toromama Pangtokre Loinana India da COVID-19 Laina dagi pagatpagi chang chada humpunitoi dasmik mari ani yaukre Hojak pausanone pizari Manipur Human Rights Commission MHRC na hojak tholiba rajniti gi sarang nabasigi matangda pro bono cases local pag loinana chaliba tha July gi tang kunthra phawbagi manungda political parties singna pokhom pirak naba haikre ngasi Imphal West ke lampenda leba Manipur Human Rights Commission ge office ta pangthokpa pawge mifam amada commissioner sige acting chairperson Khaidem Manina hai Manipur gi rajniti gi phibam da charang naba thokliba legislature singna party hondo hunjin tawbaduna amada amuk support taw atopa amada amuk support tawri basidagi commission na pro bono case asi lokhatuna political party khudimake president secretary sing makoigi unit singda hiram sigi matangda pakhum pirangna khangang kibane complaint asi Imphal West ke practicing lawyer amana tongan ba section ke agi makada human right Indian constitution na guaranteed tawba right to life and the public health khongong naba sinasamba ke ada yumpham oiba fil tawbani asigumba rajniti gi charangnaba asida miyam amadi political party khakta da soli loinana K8 manina lamnam asige tongan ba section gi miyosing civil society organization sing amadi lanai miyosing na makoige opinion sing piriba matam asige manungda submit tawrak pa yagani hane supung darakle general public tasu media sing kuthangda general public tasu notice se public notification se masi tawraga public ki marakta alkoige lanai sansthan sing human rights ki aduga civil society ki mera paibi ki adigi ukin sing ki adigi intellectual sing ki university ki professor sing ki leading citizen sing na mai magi motto ariba with affidavit ka loina na moi ki mocha ai commission da July kontra hogi mamangda yawala na ba notice issue tore Congress legislature party gi lusingba hanegi chief minister o ibobina haikre masana voluntary resign tawkhraga Congress na insinduna tohanbani haibasi yumpham yaudaba miyamna tabada nokadaba wahaine kanagumba BJP gi MLA amatada nampuda resign tahonkiba leite wafam asing ase Congress bhavan da pangthokpa pongmi singa unabada o ibobina phungdokibani o ibobina makatarduna Nauria Pakhang Lakpa Kendra ge hanagi MLA Subhachandra na BJP ge membership amadi MLA phamdagi resign tawkiba adu masana yana BJP na lusingba sarkar ase pamdre haina voluntary tawkibani Mahangna Patsoi Police Station da thaba FIR da Congress ke senior MLA ke Mega Chandra amadi Lokesho na khopangna tharaga resign tahunki habise yumpham yaudabane masage matangda BJP amadi Congress ka hirama matada mari leinade Hadak Manipurda rajniti gi charangnaba tholiba ase Congress na thon banate Congress determine leizabani BJP na lusingba sarkar manungda pendabadagi thokpane Kendra amagi elected representative amabu Congress Kemta Phajinduna thammi mapu khupangna thai haibasi Manipur prajana mahapu karine haina khalangane masage matangda press da natraga any platform pa amada tholaga saka ukadaba ikaiba phawi asegumba Manipur da lagliba rajniti ge trend mayamasi khulai oina sizinaraga center amadi state ta chatharagliba political trend asi yamna laibak thibani praja singna prajagi mute sing asibu karini hana khalangmani masida sangdok singjin tawba pamde haike paumi singa unabada hanagi deputy chief minister Gaikhangam amadi dalgi MLA kyasu saruya khe hairi
Honorable Minister Shri Vishwajit ka Congress की MLA खरागा pollution तोड़गा polluted तोड़गा मसे आई को resign तो कौन बने ना मसे कोई ना हाइजिन बनती को पासवाई पुलिस स्टेशन दा FIR में रेस्टार तो बियोन श्री सुभाष चंद्र ना कंप्लेन तो बुदो अदुदे ने याव ने मसे कोई दी कांग्रेस पार्टी के बीजेपी के देखो जी कई सुमरी लेने बस लेते ऑनरेबल एमएलए अनी दुदा मयाम ना हम केस को खंगरी श्री विश्वजित ऑनरेबल मिनिस्टर का यूं तो मरी लेने बस लेते कोई करीब दा है ना बस लेते कोई ना फोर्स तो उन लेते कोई ना हो बस लेते COVID-19 pandemic ka mari lainana Kaksing district ke ngasi July ke tang tarage nungtin pung ani phawda laikhiba quarantine center summary report ta district asida leiba community quarantine center kunmanga amadi institution and quarantine center amada mapanda ke halakiba inmate lisingani ga chani kuntra mari quarantine tawrake masigi manungda inmate lisingani ga chamasumna amade COVID-19 test tawda negative oibadagi mayumda disaster tawke Atopa COVID-19 positive oikiba singna isolation ward nataga COVID care center da thamdana layang bagi thabak sathaki district asida apunba mioi marpudara manga COVID-19 positive confirm oiki basagi manungda mioi yangkhai humdoi layang badagi pharakre active case oina mioi nifoma toi lebangi manungda mioi taramdoi COVID care center kaksing da layang le ataina atopa hospital amadi CCC singda thamle hauze district asige COVID care center da mioi chamaga kuntrani toy institution and quarantine center da ama quarantine dauduna leide Kamanipur college da leba district screening center da apunba mioi lisinganiga chama humbutra mathoi screening tawkre containment zone ta ahum Kaksing district da leide State Home Department na thokiba anoba kanglonda amagi matung ina thangang kaithel aduga pauna kaithenda sayol amada dukan sing hangada banumi sing amuhana lauthokre anoba ya thanga sigi matung ina ningthokaba yumsa kaisa aduga irai numita thangal kaithenda cloth shoe stationery sports utensil grocery electronics computer mobile weaving yarn motor part tires battery yomba dukan sing hangba yagani Pauna kaithendana luggage and a bag stationery cycle computer glass and apply mobile electronics dry cleaner clothes yonba dukan sing nongpok thangba saita hairiba numising asida hangba yagani leipakpokpa sagol sen thangza numisingda thangal electrical paint aluminium construction material plywood utensil hardware sanitary fitting Charles Marban Yomba Dukan Singh Hangani Hairi Dharmasala aduga Thangal Bazaar area da laiba wholesaler atai dukan singumna ayuki pung taruk tage nungthinge pung manga phawwa hangba yagani hairi gali da laiba dukan masa singde hangba yaroi haina cherona sina hairi Pandemic asi mayuk nanaba March ke tang kunmanga dage haukiba total lockdown da yaukiba khwaramang kaithenge pofam phambe singyauna lambi ke matai da posai yomba singde haujak phawwa unlock affairs ani lauthokraba matungda komthokpa economic zone singe manungda yauraktre kaiten phambe kaiten phamdrabadi awaba mayamnare haina wakanaba laikhrabane Maitei Council Morige Conference Holder Department of Labor Manipur Sinduna Pradhan Mantri Shram Yogi Mandant PM SYM and National Pension Scheme for Traders and Self-Employed Person NPS Traders Hirambasige Matangda Tharomama Panthokre Thoromaduda Labor Department Inspector M. Bhaiga Chandra Singh Head Clerk Tomba Bill Clerk Golmai Loingsand Amadi Maitei Council Morige President M. Thoiba General Secretary and Inausa Amadi Indon Myanmar Worker Forum ge President and Polindro Singasu Sarugyake Tharonga Mari Lenana Labor Department na PM SYM Iskimasage Makada Street Bandar Singi Yauna Nombagisu Nomlaga Chara Taliba Mio Singh Amadi Tongan ba Simphomda Labor Sal Employee Singna Kanaraba Scheme Singh Ase Yahongnaba amadi mato karamna yaugane haibage matang yauna scheme asida yauba mioi amana
masagi chahi humpu surakpa pension oina tha khudingi lupa lising ahum phangani haina Department of Labor Manipur gi miyoi singna thamki aikoina khunai amada awaba taraba matamda kanana aduni adani tinadana amana amagi mateng pangnarabadi chingtampa anigi aikoi masengi marakta achepa nungsinabagi mari adu phangmangamgani haina social activist Dr. Alishant Abomaina phungdokre social activist among oibatanatana philanthropist amadi entrepreneur amasu oiriba Dr. Alishant Abomaina Jingtam Women's Development Association ga kusamnadana Manipur ge manung hanjinna leiba khungang singda chatharakpa tingbang pibage thoram ngasisu Kamsong district ge Kamsong Khulent amasung Kamsong Khunau ge sotharaba imung singda makhatana sing thumpa amadi aluna singba ge mateng yanthokre Tharamaduga mari lenana Dr. Alinson Abomaina phungdokhibada ngasi tengbang ke bizariba polam singa achi Sengtam Women's Development Association Manipur amadi mahak masana Araiba singna leitaba singda mating pangba haiba slogan makhada satharakpa tengbang piba tharongge saruka ma oina ngasi tengbang polam singa si bizabini haiki Mahana makhatana phongdorakpada miyamna COVID-19 ge lockdown ge awaba mayong nariba matam asida jat bezat khaidana tingtampa amatane aikoi ichin inaune haiba wakhalonda chathariba tingbang piba asida lamdam asige pukchen sauraba paisa paiba miyosingnasu mating pangbiyo loinana asigumba awaba taraba matam asida ngamjaba kharada oirabasu miyamge mateng pangnarabadi aikoi masenge marakta ase panungsinabage mari adu phangmangamgani haike ngasigi tengbang piba aduda Dr. Alinson Abomai Jingtam Women's Development Association ge President and Kunjechuri amadi ate executive members singsu saruyake COVID-19 maram boiduna Indo Myanmar border thingsangkibana moreda leiriba praja miyang kamthengna awama mayongnare adubu sana thangnaba polam kharadi Imphal romdagi khara pusilaktuna chanare border thingzalabasu Myanmar romdagi posai sing more asida marangkaina hiram khudimakta phangdaba nate adubu hanadagi mamal kamthengna wangkhalakpana sentok leijadaba micham praja singdadi aduke matega awaba amak oire maramaduna Laingangna Lebaka ani asige hana leramba lalon itike nungse sanana leramba adu yingbiraga pungkhara border asibo hangdokpiduna satok sasint tawhallabadi aduke matek hena aphaba ama oigani haina Maite Council Morigi President M Thoibana phongdorakle Mangna makhatar duna hai Imphal More lambida police commando amadi Assam rifle singna Myanmar gi Churup Gojila Kanghidaga amadi Yongsak Marune singba tungan police sing hapta kangdana ngahak leitana lupa crore kayagi khuzing oina phari madu khaktada natana dra singsu atuki matik faduna lakli masida police amadi Assam rifle singbo mahangna thagapa phongdokhe yamna ngalibadi amana border thingduna leiringai asida more lambi asida drug phariba asi more manungda drug sabage factory ama leirebra haibase praja singge asoba wahangama oire masida mari leinaba singna drug sing asi kadaidagi lakpano haibage likhul ama khangdoktuna maru phangna muthanaba honabinabasu appeal tawrakle Kaksing District Police ke Superintendent of Police Victoria Yengkhongge Meng Makada Traffic Rule Tugai Pasing Fagatuna Fight Tihanba Gari ki Mingsalda Tinted Glass Nappa Loktopage Kongtang Makasa Tharagle Ngasisu Additional SP Traffic Control Police Kaksing Deval MPS na Lusingba Kaksing District Traffic Police ke Kangbo Amana Gari Nipu Humdoi Fagatuna Gari ki Mingsanda tinted glass black tint films namsin basing lagthokre gari singka adugi manungda gari kunithoi amana tinted glass nablam bagidamak fine thian kre makata nasu tinted glass lagthokpa amati traffic rule thugai basing fagatuna fine thian bagi thabak makasa thagegani haina Kaksang District Traffic Police ke maike deki phongdorakle
Tengnopan Forest Division ke Miang Makhada More Forest Range na Sinduna Umbutrang Mathuirak Suba Van Mahosabage Taronga Madilainana More ge as Molzold Village da Usara Tabaki Taramama Pangtokre. Taramatuda DFO Tengnopan Dr. L. Zisili Amadi More Forest Range ke RO NG Nandabir Singha as Molzold Village ke Chief Lunkosam Hauke Amadi More Forest Range ki staff singsu yauna pangthoke Banmo Saba Thorampa Aduga Mari Lainana DFO Tengnopan Dr. L. Zishilina Pondoki Bada Ngasi Pangtokleba Banmo Sabage Thoronga Mari Lainana Usara Tabaki Thorama Asi Tengnopan District Asake Tonga Tonga Ba Village Anida Pangtokrabage Tungda Makatana Morige as Molzont Village Asida Uchara Lisinga Ani Tabaki Thorama Asi Pangtokani Haike Ngasi aikoina thadiba usara sing asi village asige khunja singna mapung mari fanaba honabi haike as molzont village asige chip nasu usara sing asi hinganaba kana honagani haike ngasige usara thaba aduda 43 assemble rifle amade khunja singsu yauke ngarang numidang waram pung tarumakairom tarakpa aduaida chicken village da leiba kondongka lairimbi mayage More Police Checkpost da Chingnaningai Oiba Mong da Lakpa Maruti Alto Car Registration Number WB06 B8734 Ama More Police Amade Commando Timna Check Tobada Yamlaba WY Tablet Sink Amade Heronta Powder Pagapangam K Loinana Kar Adubu Thorapa Lilungdagi Barul Alam Chahe Kunmanga Apokpa Lia Court So Kudakta Pagatuna More Police Station da case ama laukakre. Tungda More ke additional SP Oops Ampa Amina Luchangba Tim Singna Paraba Barul Alamda Makatana Wahang Pahong Santabada WY Tablet Sink Asibo Myanmar degi Pusilapa Mioy ani Amasopaga ke Pagalapa Mioy Sink Adude Mrs. Sankim Mar Sahi Kuntra Manga Apokpa Lanchan Him Mar Amade V Raza Sakher Chahi Kuntrataret Apokpa Bilasami Makoi Anima Moria 1 number 3 Paicham Wang Dagini Haide. Hiramasaki Matanga Tengnopan District Police ke SP TS Bikram Singana Pondorakpada War Against Drug ke Sarukama Oina Tengnopan District Police na Satrakpa Drug ke Sarukama Oina Ngarang More Police ke Seposta Mapamba Aduda Duty Taduna Leba More Police Amade Commando ke Tim Singna Morerom dagi Impal Tamna Tholpa Alto Car Amana Check Tobada WY Tablet Page Lising Yankai Chani Amade Heroin Powder Gram Taramathoi Yarom dagi Gari Adubu Thorokpa Mioi Amana NDPS Eke Makada Case Ama Lokalaba Matung Makataba Investigation ge Sarukta Mioi Ani Amaso Pagat Pangam Ke Loinana Mioi ani aduge mathaktasu case ama lokale haina phodoke Paraba truck adu malemge kaitenda lupa crore ani handbagi oigini hairi Drug sink phagatpa ngamkiba police amade commando team singda SP na case reward supiki Paraba mioi amasung agoigi seize tawraba polam sing asi More police station da sinare amasung investigation chathare makata na chatharpa investigation da drug smuggling drug smuggling chenaba mioi ani maso khoi lokapangame lokalaba mioi sing adudi Sankim Mar 35 years from More ward number 3 Amsung B Rasekhar from More ward number 3 hai mioi ani sisu dak lalonba asida chenabagi damakta phadana police ta chinakre Medical Council of India na Sinduna Chahi Kudinge Foreign Medical Graduate Examination FMGESC Imphal Yauna Lebaka Asigi Tunga Tunga Mamapamda Santa Piduna Parikha Thaduna Lagle Adubo Handa August ki tang kuntra matoi da pangthokadaba FMGESC ge Center Singi Lista Imphal Yauroktre Manipur asi socio-economic yamna nemba state amang oibana mapanda chatpa amadi mapanda leiba mahiroi sing amadi makoigi lairba mama mapada achoba polamoire masigi matata COVID-19 pandemic na maram oiraka state asidege mapanda satpasu yariba makai taudanaba
Pabana amadi mahiroi shingi safety amadi security gidamak yanglaga pangtokadariba eligibility test asigi examination center Manipur gi miyamgi yangbiduna Imphal da PBO haina Democratic Student Alliance of Manipur Desamna Union Minister of Health and Family Welfare Government of India da cherampiduna haijakre Desam gi cherol asi Manipur gi Chief Minister amadi Chief Secretary jesu pichanki hairi Ahal pensioner amage bank account dagi paisa lok-thokpa miyoi ani thawanta police na phabagaloina makoi ani ge mathakta FIR ama thangakre pharaba miyoi ani adudi Lilong Tamyai dagi Firoz Khan apokpa Mantusa Ali chahi kuntrahumdoi amasung Lilong Usoi pokpi Makha Power House manaktagi Hamidul Rahman apokpa lekhidraba Nur Muhammad Kangabo part to Mayai Lekai Dage, Ningtozam Birmagon, Sahi Humpumdoi Suraba, Mioi Amana Maki account ke block to Kraba ATM card Amana, Lupalak Taruk Makairongi, Lok Tokre, Haibage complaint Amadagi, case asi registered to Kibane, Paraba Mioi ani Aduda Wahampam Satabada Makoina Seasonariba ATM card Adu, complainant Oriba Birmangongi, block to Krabakane. Haiba Kangbagalona card adu makoina Wangzingi ATM amada tarambadagi Pankibani Hari India da COVID-19 lights na nabadagi pagalak hibagi Chang Sada Humpunito does make Mari ani Yaukre Hausu Pawuda Lebagasida COVID-19 lights na nabadagi pagalakiba mi masink lak Mari Lising Marpudara Manga Chamanga Tara Humdoi Sukre Haina Sarkagi Makedege Pondorakli Haukiba Pung Kunmari Asida Punna Mioi Lising Taramapan Samaga Kuntramanga Naba Paki Housing Pawuda Lebakasida Corona ge active Oiba case lak ani Lising Humbutra Taruk Chatruka Marpumanga Oide Amadi Haukiba Pung Kunmari Asida COVID-19 ge Anova case Lising Kunturu Chamanga Sumna Taruk register Pangbagaloinana Lebak Asige Oideba COVID-19 ge Apunba case Lak Taret Lising Marpudara Humdoi Chanipan Sumna Ani Oidi Haina Health and Family Welfare Ministry na Haikre Indian Council of Medical Research ICMR dagi Pangba Pauda Housing Pauda Mioi Crore Ama Lak Tara Lising Kunmari Chambriga Marpudara Mathoi COVID-19 test tawkre amadi Haukiba Pung Kunmari Asida Lebakasege Tongan Tongamba Laboratory Singda Mioi Lakani Lising Marpu Hundoi Chatruka Yangkai Mapan test Tawduna Lebakasida COVID-19 Sandokpadagi Nomada test Tawba Masing Kwaidagi Yamba Oidi Hairi Gangster Bikas Dube UP da encounter da Hatkre Hairi Gangster Bikas Dube ngasi Mahapo Police na Uzendagi Kanportana Puduna Chatpagi Lamida Mahapo Puriba Police ke Gari Adu Bauti area Europada accident thokpadagi Bikas Dubena Nanthokuna Senge Honabada Police na Nangmaina Kaptuna Hatkibani Haina Police na Haikre Accident Aduda Nawab Gansta Posting Tawa Inspector Amayamna Policeman Mari Aso Opan Nanki Haina Kanpur Range ki IG Mohit Agrawal na Haike Kanpur ke Senior Superintendent of Police Dinesh Kumar na haikibada accident adu ngasi ayuk thokibani nong yamna kanna chubana maram oiraga police ke Kanpur yaromnaida thokiba accident adu da gari adu mathak makha onke Agrawal na makhatar duna haikibada accident adu ke khudong saba lauraga dubena police inspector adu ke pistol lauraga chenge honabada mahapo police tempa aduna question ke amade nongwai kamna bada dudbe soktuna hospital da pukhatpada mahak sekibani haike Hauzik Arobada Maroiba Pau Amoni Pizari Manipur Human Rights Commission na Hauzik Toliba Rajnitigi Sarang Naba Matangda Pro Bono Case Lokat Pagaloina na Political Party Singda Pakumpirang Naba Haikre Moreda Pradhan Mantri Shram Yogi Mandhan and National Pension Scheme for Trade and Self-Employed Person Haibisigi Matangda Thoramama Pangthokre Loinana India da COVID-19 Laina dagi Pagatpagi Chang Chada Humpunito Dasmik Mari Ani Yaukre Image Paodam Masigidi Matang Sida Loijare being Tabiri Bisangbo Amukana Krumzai